ngasi ki benar asli jauh itu hei siang fajar apa pangan di past present future hai benar bersih yang musih karena Ahmada ay dais to le ibo jas ni se utang ai kai khunu se ge mapan manipuri lakba egi ngashiki thoto hete ba chief guest obi ba asang mang ki lakba waja M Ahmed pu ikai khunu cheri mathangda अखोगी आसाम की होना बोराक भैली की होना बोराक भैली की हाईवे आता अखोई वजह ताहे रसे अखोई बोराक भैली की निहायत में हुआ बोराक भैली ब्रह्मपुत्र मेघालय अदुन के ही उतना मनी कुशना ले बात तो फाव चतना हो जाता ताहे में शब्दों बोले ने मना मथुम या कया फंगन में हम खनर बज ताहे नहीं जा ताहे से कोई बोराक भैली की निहायत से को का कुछ नहीं अखोई इतने मठंडा अखोई की गेस्ट उनार ले ले अखोई की कोई ना कहाई भाई तो जाओ दाम होदाम बाइन है तो हाई चले अखोई की जनता कलिशी वजह असिस्टेंट प्रोफेसर वजह से माई की मिंग से नरेंद्र सिंह हाई भी से हाई वो हाई वाई कोई वजह होदाम हाई ने तो खाना के बिस्ने ना हाई चले आशीषु याम साथी ना थबत थोरो खुदी मत्ता हिरम खुदी मत्ता पंजाब जाऊन ले रे बा कोई बड़ा भेली से जाऊन ना मत मंगान फर ले रे बा वजामनी मथंगदा वजा रहीसुद्दीन से वजा रहीसुद्दीन से अब तक खज के मिंगा वजा से सामु सुकोवा आई असिनी आई ने खज के हाथ से सामु आई ना एक मार तो का वारी साधरे असितना रहीसुद्दीन हाय रे कमेंट्स का वजा साहित्य रत्न वजा सुब्रह्मा वजा रहीसुद्दीन ने नाम खन्ना वजा सु कमेंट्स रहीस अखोई सु बरा भेलिदा वजा सुब्रह्म से मतिक मंगा ले रे वजा हमनी आई खन अदु अचम वजा नते आई हान खन जबनी अदुबो मी से काप का खंगे ना हाय बम दे सोयना सु काप सु खंगे वाही अमनी खक्कन फोड़ना ना खंगा चम मी नते मिंगसे सामू गौरी जाए चट को पावो नून को हाथ का नून से इनन तो थुबा हां वो तो बनी प्रिंसिपल हो तो बनी हां मैं हम तो बन ना ए असिबो वाले प्रिंसिपल ने के सो मत ले तो चंचन छट चंचन थब तो मकुम फार बर हां मस मत तो हो ए अमना पागल की गस प्रेजेंट पास फ्यूचर हायर आई हम मुशिवा अमा angang wini dai khoi ne ai khoi shu ai gi machine judi wapo pini rangit par soi da tabinam gani ai khoi shai le de mapan mani pudi la ko ja sine khangbi ran du ja hai rangit par se khoi di sina ho da ni khoi ko ma khoi se ek khoi na khang pada ma khoi da ka ipa da ka ta song kai ko bu se khoi power cha na power kenai mana per tajam koi kenai misal pan nan mesti nau rakai nusi le kau nan tahu nan lain adu lagi ekoi le khang nar pun tam da khak char pun tam sika ekoi isai khar gar angang mu sector masih khung mereka senang isai sege ruang le lau kai masih da ai mar haris na madu ko chalo ruang bada chatna isai ini sahab tak jauh na jiri wan lagi shoyam lai याना फागर खोदियर फागर ओजाम सुने फजरे शक्र विशेष रूम बोल के अशुमाइना जाम न नुक्सीना चाना सिना अमशु विषय हो जाता है हाय जे मतलब मलाई संदा रहेगा कोई की खाओ पाएगा अखोइना होइला बोलेना आई खमी बिखाली बोलाई शुम न बिखाली बोलते इसे फजा विशेष शागा इसे शागा जुम कुछ चलत रहेगा because in here got chain happy to khoi pa shi sho isi phajapna shaga ase jantra yau de ko su sei bi phajapna saktrana ko bika ashumaina
ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯏ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯔꯦ ꯑꯁꯨꯛꯀꯤ ꯌꯥꯝꯅ ꯃꯤ ꯂꯩꯔꯦ ꯑꯁꯨꯛ ꯂꯩꯕꯥꯛꯁꯤ ꯂꯩꯔꯦ ꯖꯥꯇꯤ ꯙꯔꯃ ꯃꯤꯁꯤ ꯌꯥꯝꯃꯟꯈꯤꯗꯅ ꯑꯃꯒ ꯇꯨꯍꯠꯅꯗ꯭ꯔ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯍꯧꯖꯤꯛ ꯃꯁꯤ ꯈꯜꯂꯤꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯏꯪꯕ꯭ꯔꯥ ꯑꯀꯟꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯜ ꯂꯩꯔꯦ ꯃꯥꯒꯤ ꯄꯥꯋꯔ ꯂꯩ ꯍꯥꯏꯗ꯭ꯔꯦ ꯈꯨꯠꯂꯥꯏ ꯂꯩ ꯍꯥꯏꯗ꯭ꯔꯦ ꯀꯥꯞꯈꯥꯏꯗ꯭ꯔꯦ ꯊꯣꯡ ꯃꯆꯥꯗ ꯑꯅꯧꯕꯁꯤꯡꯗ ꯂꯧꯁꯟꯕꯒꯤ ꯖꯥꯠ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯙꯔꯃ ꯑꯃꯒ ꯅꯨꯡꯁꯤꯅꯍꯟꯗꯕ ꯄꯥꯡꯒꯟ ꯀꯟꯕꯗꯨꯅ ꯑꯁꯣꯝꯕ ꯌꯦꯛꯈꯥꯏꯕ ꯃꯁꯤꯡ ꯌꯥꯝꯕꯗꯨꯅ ꯃꯁꯤꯡ ꯄꯤꯛꯄ ꯇꯨꯍꯠꯄ ꯃꯁꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯟꯅ ꯌꯥꯝ ꯆꯠꯊꯔꯤ ꯑꯁꯤ ꯅꯨꯡꯁꯤꯅꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯗꯕ ꯑꯃ ꯆꯠꯂꯤ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯕꯗꯤ ꯃꯄꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯩ ꯙꯔꯃ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯩ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯦꯝꯕ ꯃꯄꯨ ꯑꯃꯗꯤ ꯂꯩꯌꯦ ꯑꯃꯝ ꯃꯉꯥꯜ ꯁꯦꯝꯕ ꯃꯄꯨ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯔꯕꯅꯤ ꯃꯃꯤꯡ ꯑꯗꯣ ꯑꯃꯅ ꯑꯃ ꯍꯥꯏꯔꯁꯨ ꯑꯃꯅ ꯑꯃ ꯍꯥꯏꯔꯒꯁꯨ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯔꯤ ꯅꯠꯇ꯭ꯔꯥ ꯃꯄꯨꯗ ꯍꯥꯏꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯗꯣꯏ ꯁꯔꯨꯛꯇꯤ ꯄꯨꯂꯞ ꯄꯨꯟꯅ ꯅꯪ ꯀꯩꯒꯤꯅꯣ ꯂꯩ ꯀꯥꯏ ꯊꯥꯗꯗ꯭ꯔ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯣ ꯑꯅꯧꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯃ ꯁꯦꯝꯗꯣ ꯃꯃꯥꯡꯉꯩ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯄꯨꯊꯔꯛꯑꯣ ꯃꯤꯁꯤꯡꯁꯦ ꯐꯠꯇ꯭ꯔꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛꯇ ꯀꯔꯤ ꯇꯧꯔꯤꯁꯤ ꯇꯧꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯆꯍꯤ 2-3 ꯂꯥꯡꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯁꯥꯔ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡ ꯂꯥꯛꯄꯗ ꯒꯥꯔꯤꯗ ꯂꯥꯛꯏ ꯑꯗꯨ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯑꯣꯖꯥꯁꯤꯡꯗꯣ ꯃꯄꯨꯡꯗꯗꯤ ꯈꯔ ꯅꯤꯀꯣꯛ ꯂꯥꯎ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯀꯔꯤ ꯒꯨꯝ ꯇꯧꯗ ꯊꯣꯛꯇ ꯆꯠꯄ ꯌꯥꯗꯦ ꯇꯧꯔꯗꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯁꯨꯝ ꯁꯣꯏꯗꯅ ꯄꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯒꯥꯔꯤ ꯇꯣꯡꯕ ꯁꯟꯗꯥꯗ ꯊꯨꯡꯕ ꯃꯅꯤꯄꯨꯔꯗꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯅꯤꯄꯨꯔꯁꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯆꯦꯠ ꯉꯝꯅ ꯁꯦꯒꯥꯏꯗꯅ ꯃꯁꯤ ꯁꯦꯒꯥꯏ ꯆꯥꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯣ ꯋꯥꯔꯤꯁꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯦ ꯑꯩ ꯈꯔ ꯍꯥꯏꯖꯕꯅꯤ ꯑꯇꯩ ꯑꯣꯖꯥ ꯈꯔꯁꯨ ꯂꯩꯔꯤꯗ ꯑꯩꯒꯤ ꯊꯧꯗꯥꯡꯗꯤ ꯉꯁꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯀꯦꯞꯇꯦꯟ ꯏꯕ꯭ꯔꯥꯍꯤꯝ ꯏꯕꯦꯝꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯥꯅ ꯍꯩꯔꯝꯃꯤꯁꯦ ꯃꯥꯅ ꯆꯈꯜꯂꯨ ꯍꯣꯠꯅꯧ ꯑꯩꯒꯤ ꯖꯥꯇꯤꯁꯤꯡꯗ ꯂꯝꯕꯤꯠ ꯂꯅꯥ ꯄꯥꯡꯉꯣ ꯅꯈꯣꯏ ꯇꯨꯝꯗ ꯂꯩꯒꯅꯨ ꯑꯩꯈꯣꯏ ꯇꯨꯝꯅ ꯂꯩ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯁꯃꯨꯗ꯭ꯔ ꯍꯥꯏꯕ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯕꯁꯤ ꯉꯥꯗꯒꯤ ꯍꯦꯟꯅ ꯁꯥꯗꯒꯤ ꯍꯦꯟꯅ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯔꯕ꯭ꯔꯥ ꯂꯩꯕꯁꯤꯡꯁꯦ ꯎꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗꯒꯤ ꯑꯦꯅꯤꯃꯦꯜ ꯄ꯭ꯂꯦꯅꯦꯠ ꯀꯩꯒꯨꯝꯕ ꯃꯈꯣꯏꯅ ꯑꯉꯝꯕ ꯈꯔꯅ ꯃꯈꯣꯏ ꯀꯦꯃꯦꯔꯥꯗ ꯀꯦꯞꯆꯔ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯈꯔ ꯎꯕꯩ ꯋꯥꯅꯤ ꯃꯗꯨ ꯃꯈꯣꯏ ꯀꯦꯃꯦꯔꯥꯅ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯈꯪꯗꯣ ꯑꯗꯨ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔꯗ ꯂꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯈ꯭ꯔꯕ ꯉꯥ ꯃꯆꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯒꯨꯝꯕ ꯁꯥ ꯑꯆꯧꯕꯁꯨ ꯂꯩꯔꯤꯅꯤ ꯃꯥꯅ ꯀꯥꯏꯗ ꯂꯩ ꯃꯥꯏ ꯊꯣꯛꯅ ꯂꯩꯇꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯤꯠ ꯅꯥ ꯁꯨꯡꯅ ꯂꯩꯇꯥꯔꯦ ꯃꯥꯡꯗ ꯆꯠꯈ꯭ꯔꯕꯅꯨ ꯅꯈꯣꯏ ꯄꯟꯒꯅꯨ ꯑꯁꯤ ꯀꯦꯞꯇꯦꯟ ꯁꯥꯍꯦꯕ ꯑꯁꯤꯅ ꯃꯁꯤ ꯈꯪꯅꯕ ꯑꯩꯒꯤ ꯖꯥꯇꯤꯒꯤ ꯏꯆꯥꯁꯤꯡꯗ ꯏꯁꯨꯁꯤꯡꯗ ꯅꯈꯣꯏ ꯄꯟꯒꯅꯨ ꯍꯥꯏꯅ ꯃꯊꯪꯒꯤ ꯏꯁꯩ ꯑꯣꯖꯥꯒꯤ ꯏꯁꯩ ꯐꯖꯅꯤꯕ ꯏꯁꯩ ꯇꯥꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯤ ꯏꯁꯩ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯕꯥꯃꯣꯟꯒꯤ ꯃꯌꯨꯝ ꯆꯠꯄꯗ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄꯗꯣ ꯏꯄꯨ ꯏꯕꯦꯟꯒꯤ ꯌꯨꯝ ꯆꯠꯄꯗ ꯕꯥꯃꯣꯟ ꯍꯥꯏꯍꯦ ꯑꯩ ꯃꯥꯏ ꯃꯆꯥ ꯂꯥꯛꯑꯦ ꯍꯥꯏꯗ ꯑꯩꯈꯣꯏ ꯕꯥꯃꯣꯟꯒꯤ ꯃꯌꯨꯝꯅꯦ ꯑꯩꯈꯣꯏ ꯍꯔꯥꯎꯗꯅ ꯆꯪꯉꯤ ꯀꯌꯥꯅ ꯑꯃꯨꯛ ꯇꯧꯔꯤ ꯑꯩꯈꯣꯏ ꯄꯤꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯥꯏꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯕꯥꯃꯣꯟ ꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯕꯥꯃꯣꯟꯅꯤ ꯋꯥꯔꯤꯁꯤꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯇꯨꯡ ꯏꯟꯅꯁꯦ ꯃꯩꯇꯩ ꯄꯥꯡꯁꯦ ꯑꯃꯠꯇꯅꯤ ꯅꯠꯇ꯭ꯔ ꯑꯃꯅ ꯅꯤꯡꯉꯣꯜ ꯃꯆꯥꯅꯤ ꯑꯃꯅ ꯏꯕꯥꯅꯤ ꯑꯃꯠꯇꯅꯤ ꯑꯗꯣ ꯃꯇꯝ ꯑꯁꯤꯒꯤ
ꯑꯩꯈꯣꯏ ꯃꯃꯣꯠꯀ ꯇꯣꯛꯈ꯭ꯔꯣ ꯏꯄꯥ ꯑꯃꯠꯇꯒꯤ ꯏꯃꯥ ꯑꯃꯠꯇꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯨꯛꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯃꯨꯡ ꯑꯃꯗ ꯍꯤꯡꯃꯤꯟꯅꯔꯝꯕꯅꯤ ꯀꯣꯝꯂꯥ ꯂꯩꯕꯨꯒꯤ ꯑꯗꯨꯃꯥꯏꯅ ꯀꯣꯝꯂꯥꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯄꯨꯂꯞ ꯌꯥꯎꯔꯕ ꯑꯗꯨꯃꯥꯏꯅ ꯀꯣꯝꯂꯥ ꯂꯩꯕꯨꯁꯤ ꯈꯣꯛꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯄꯣꯛꯄ ꯇꯥꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯐꯥꯕꯗꯒꯤ ꯅꯨꯄꯤꯅꯤ ꯉꯥꯛ ꯊꯤꯅꯔꯛꯄꯗꯒꯤ ꯃꯥꯏ ꯇꯧꯔꯒ ꯃꯥꯏ ꯇꯣꯉꯥꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯗ ꯏꯌꯥꯝꯕꯒꯗ ꯅꯨꯡꯁꯤꯕꯣꯏ ꯅꯨꯡꯁꯤꯗꯕꯣꯏ ꯏꯇꯩꯕꯗꯣ ꯃꯑꯣꯡꯅꯤ ꯏꯅꯥꯎꯗꯣ ꯃꯑꯣꯡꯅꯤ ꯍꯥꯏꯅ ꯈꯔ ꯈꯦꯔꯦꯠ ꯇꯧꯔꯤ ꯆꯥꯅꯩꯒ ꯆꯥꯅꯗꯩꯒ ꯑꯗꯨ ꯇꯧꯔꯤ ꯇꯥꯒ ꯇꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯔꯒ ꯏꯆꯤन इनाउꯁꯤꯗꯣ ꯂꯣꯏꯅ ꯈꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯔ ꯃꯤꯁꯤꯡꯁꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯃꯣꯏ ꯌꯨꯝꯒꯗꯣ ꯃꯥꯃꯣ ꯂꯩꯇ꯭ꯔꯦ ꯏꯅꯦ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯏꯆꯦ ꯏꯕꯥꯏꯗꯣ ꯂꯥꯏꯅꯦ ꯆꯠꯅꯃꯣ ꯂꯥꯎ ꯐꯝꯃꯨꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯥꯃꯣꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯞꯅꯤꯡꯉꯤ ꯃꯥꯃꯣꯒꯤ ꯅꯨꯡꯁꯤꯕꯗꯣ ꯂꯩꯇ꯭ꯔꯦ ꯃꯥꯃꯣꯒꯤ ꯏꯅꯦꯗꯣ ꯈꯜꯂ ꯀꯞꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯄꯨꯔꯛꯄ ꯑꯗꯨꯅ ꯏꯁꯩ ꯑꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯅꯈꯣꯏ ꯑꯩꯁꯦ ꯅꯤꯉꯣꯜ ꯃꯆꯥꯅꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤ ꯇꯧꯔꯤ ꯂꯥꯎ ꯅꯪꯒꯤ ꯅꯈꯩ ꯉꯥꯛꯀꯅꯤ ꯈꯨꯗꯤꯡꯃꯛ ꯉꯥꯛꯀꯅꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯎ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯖꯅ ꯑꯣꯖꯥ ꯂꯩꯇꯤ ꯁꯥꯝꯅ ꯏꯕꯤꯔꯤꯁꯦ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯏꯔꯛꯈ꯭ꯔꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯑꯇꯩ ꯑꯣꯖꯥꯁꯤꯡꯁꯨ ꯃꯌꯥꯝ ꯁ꯭ꯀꯣꯂꯔ ꯑꯃꯁꯨ ꯂꯩꯔꯤ ꯉꯁꯤ ꯋꯥꯍꯩ ꯃꯔꯤ ꯂꯩꯔꯦ ꯋꯥꯍꯩ ꯈꯔ ꯊꯝꯒꯗꯕ ꯂꯩ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯇꯥꯡ ꯊꯝꯕ ꯄ꯭ꯔꯖꯦꯟ ꯇꯧꯈꯤꯕ ꯏꯁꯩ ꯑꯅꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯒꯤ ꯃꯔꯤꯒꯤ ꯕꯣꯟꯗꯤꯡ ꯑꯃꯒꯤ ꯁꯥꯒꯠꯂꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯩ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯗ ꯗꯨꯛ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯏꯁꯩ ꯑꯁꯤꯕꯨ ꯏꯕꯤꯔꯛꯂꯤꯕ ꯁꯦꯝ ꯁꯥꯕꯤꯔꯤꯕ ꯁꯤꯜ ꯂꯥꯡꯕꯤꯔꯤꯕ ꯑꯗꯨꯒ ꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯁꯩ ꯑꯁꯤꯒꯤ ꯃꯔꯝꯗꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗꯅ ꯁꯥꯟꯇꯤ ꯄꯨꯔꯛꯇꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯅ ꯀꯣꯟꯁꯜꯂꯒ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯂꯩꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯦꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗꯒꯤ ꯋꯥꯍꯩ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯔꯥꯝꯕꯝ ꯆꯟꯗ꯭ꯔꯃꯣꯍꯟ ꯑꯣꯖꯥ ꯑꯦꯟ ꯗꯦ ꯕꯗꯥꯝꯕ ꯑꯣꯖꯥꯁꯤꯡꯁꯤꯕꯨ ꯐꯤꯖꯤꯀꯦꯜꯂꯤ ꯎꯅꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕꯗꯨ ꯑꯩꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯃꯤꯗꯤꯌꯝꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯖꯒꯦ ꯑꯩ ꯉꯁꯥꯏꯁꯤ ꯁꯂꯤꯝꯒꯤ ꯌꯨꯝꯁꯤꯗꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟꯒ ꯋꯥꯔꯤ ꯁꯥꯔ ꯊꯣꯛꯂꯛꯄꯗ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯕ ꯃꯐꯝ ꯈꯔ ꯂꯩꯈꯤ ꯑꯣꯖꯥꯁꯤꯅ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯈꯥꯡ ꯆꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯇꯝꯁꯤ ꯐꯠꯇ꯭ꯔꯦ ꯑꯃꯨꯛꯇ ꯃꯁꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯍꯜꯂꯛꯄ ꯇꯥꯔꯗꯤ ꯍꯥꯏꯗꯅ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕꯗꯧꯅ ꯍꯥꯏꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯩꯇꯩ ꯄꯥꯉꯜꯁꯤꯒꯤ ꯄꯥꯁ ꯄ꯭ꯔꯦꯖꯦꯟ ꯐ꯭ꯌꯨꯆꯔ ꯅꯩꯅꯔꯤꯁꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯅꯩꯅꯕ ꯑꯣꯏꯔꯒꯗꯤ ꯇꯧꯁꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯂꯦꯟꯅꯅꯕ ꯃꯤꯑꯣꯏ ꯈꯔꯗ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯅꯅꯕ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯅꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯅꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯇꯦꯝꯞ ꯑꯃꯅꯤ ꯍꯥꯏꯗꯅ ꯎꯕꯅꯤ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯕꯁꯦ ꯃꯅꯤꯄꯨꯔꯅ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯄꯥꯉꯜꯒꯤ ꯃꯔꯛꯇ ꯂꯩꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯁꯤ ꯑꯃꯁꯨ ꯇꯧ ꯅꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯗꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯁꯥꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩꯒ ꯄꯥꯉꯜꯁꯤꯡꯁꯤꯒ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯈꯤꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯃꯩꯇꯩꯁꯨ ꯄꯥꯉꯜꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯕꯅꯤ ꯑꯅꯤꯁꯨꯕꯅ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯨ ꯄꯥꯉꯜꯁꯨ ꯃꯥꯏꯊꯣꯡꯁꯤ ꯌꯦꯡꯕꯗ ꯏꯆꯝ ꯂꯣꯏ ꯆꯝꯃꯤ ꯃꯍꯨ ꯆꯦꯟꯗꯕ ꯃꯤꯗꯧꯅ ꯇꯧꯏ
ꯃꯅꯤꯄꯨꯔꯗꯅ ꯄꯥꯡꯒꯜꯁꯨ ꯃꯩꯇꯩꯁꯨ ꯂꯣꯏ ꯃꯍꯨ ꯆꯦꯟꯕꯗꯧꯅ ꯂꯣꯏ ꯎꯏ ꯑꯩꯅ ꯑꯩꯒꯤ ꯄꯔꯁꯦꯞꯁꯟ ꯑꯣꯏꯔꯝꯒꯦ ꯑꯩꯒꯤ ꯚꯥꯟꯇꯦꯖ ꯄꯣꯏꯟꯠꯇꯒꯤ ꯌꯦꯡꯕꯗ ꯑꯩꯅ ꯎꯖꯕꯗꯤ तसेंना अꯩꯅ ngasi kasardagi haijagदौरिबा वाफमसे मणिपुरदा लेरिबा मैतै पांगल इचिन इनाउसिंगसु मफम मतम चारे हाइरगे अमुकं खनथबि अखोइना ngarang thungabगा अखोइना पांगल इचे इजल सिंसिगी फिजोलदा उजरिसे फने मपान नाइबि सेटपा फंगनम नंबा सिगी फजखबा अखोइगी कम्युनिटी सिगी सकेंग सेलोबयाबा आइडेंटिटी मसक ओइबयाबा पोटसे मणिपुरदा लेरिबा मुस्लिम अखोइसे नॉर्थ इंडिया की मतौ तमदना सुम तपना मांगखिबदों तौरे मसिना मैतैग पांगलगा नुक्सिनगबगी मरम अमसु ओइरे समना हायरदा नहान मक्से आई पोपा क्वाटा हाइरिबा मोइरांग जगा सिदा बिष्णुपुर डिस्ट्रिक्ट की मफम सिदा अखोइ वर्क बोर्ड की मतांगदा पेनदबा अमगी अचौबरे रिमसनि मसिदा अखोइ इमा इबेल मखैसिना सेलगा थोलैबा फिजेनसे फिजोल मयामसे अखोइ फने मपान नाइबि फंगनम नमगा थोलांबा तारगदि मैतै सिनाउसिंगसु अखोइगी नीने अखोइगी इनीने अखोइ सिदै हौखिबा कल्चर नीने अखोइ सिगी फिजे सक्सानीने हाइबदु खनगदबो अखोइनसु असोंगी नॉर्थ इंडिया असोंगी मतौ तमना होनबदा अखोइगी फिजे सक्सा कल्चरल आइडेंटिटी की मार्कर मखैसे तम तम मांगसलक्रा हाइना आइना फिल तौ मसि पांगल खकी नति मैतै देसु मैतै के हानगी तौरबा अंगलोन की कंगलुप की ओइबा नाट की ओइबा लोइमक तम तम मांगसलरा मोइसु नॉर्थ इंडिया की मतौ सुम तमसलरपा अदु नॉर्थ इंडिया का हिंदू का मुस्लिम का याम यानदबा राजनीति की ओइबा एंगल सु मणिपुर सु सलागा मैतै सिंग हिंदू दों खंदोखिबा पांगल अखोइना चप चाना नॉर्थ इंडिया के मुस्लिम सिंग दों खंदोगा अनि सिगी मरक साप ओइबा खेनबा याम डिवाइड सी याम चावबदों लेबा अदो ओजा अरामक चंद्र मोहन गुम्बा ओजा एनडी फताम बगुम्बदा अखोइना नसी अखोइना लाचरिबा खोंलाक सिगी तांजा लौजरगा हाइजरिंगबसी मणिपुर नदी कसार मतेंग न तौबा ngमरो अफबगी ओबा सिमका तौबियो काइन हाइरकना नबो मरम त लेते ओजा अखोइना कसार मैतै न पांगल नुसिनना लेइबो मयामसे मसी मखा ताना मसी तनदनबा मसीदा यानदबा अमा लाकनबा सेना बिरगा ओजा अखोइना तौरिबो मोंगना तौसिना अखोइ मणिपुर दा लेइबो अखोइना तमजरगा नुसिनबगी मैतै ग पांगल नक लेइनरिबो नुसिनबगी मरिसे ngak senbada अखोइ पुनमक दायित्व लौसि तौगदबो कसारना हेना खर दायित्व लौबिरो हाइबसै थमबे थैंक यू यामना मरुओइबा वाफमदे अखोइगे मरु होजि फोंदोखिबा वाफमसिदा ओजासिंगना बोट पिनिंग बे यावरगति ओजागा मुक्तंग पिबियो